Ponzi scheme salaiduna miyamdagi sel khongatpagi maralda Bishnupur police ke custody da hojik leiriba Grow Manipur team gi mastermind Pukhram Maikel gi sangai prung mamang LEIKAI da leiba ani suba yumda ngarang numidang Bishnupur police ke additional SP na lusingba team amana red Chathakhre red aduda Mercedes car ama Harley Davidson bike ama makhoina chalairiba Ponzi scheme aduga marileneba documents sing transaction gi se sang amadi Russia da chanaba passport su police na seize TOUKHRE Panbiyai Pukhram Maikel yauna scam asida chenaba mahaki mari mata puna miyoi nipan hokiba megi tangkun mathoida numidangda Bishnupur police commando na Impal West amadi Bishnupur gi toan mampham singdagi phakibani Nakalamaromda Bishnupur district police ki additional SP wangkhombana lusingba team mamanangase ayuksu Pukhram Maikel gi MOIRANG Pukhram LEIKAI da leiba mahaki mayumda red chathaduna Range Rover karama Tata Harrier ama Mahindra Alturas G4 SUV karama sesang kaya amadi movable asset gas system ke red asugi makha tarakwa da numidang wairang pung mga makhairam tarakwa duai da Bishnupur gi SDPO Sri Vach amadi Bishnupur police station gi OC Dinesh Konsam lusingba team mamanasu Impal West ki gari awang LEIKAI da leiba Grow Manipur team gi branch officer red Chathakhre maduda GMT gi officer leiramba computer set printer cash counting machine UPS amadi passbook kaya phagat ki